Mahiroi singnagi tha marigi tuition fee lauraroi ozagi tolopti pigani. Bisnupur district ki Moiranglam khai de leba Lokta Christian Model LCM High School la tamliba mahiroi singi oina satliba sahi asigi April tha dagi July phawba tha marigi tuition fee lauraroi han school authority ki maikaidagi lauthorakli. Wafam asing asi school gi executive secretary in charge education Reverend Khuraizam Inausa Singan Impal gi war cemetery manakta leiba Presbyterian Singlup Synod Head Office ta pangthokpa pawgi mifam amada phongdokhibane magna makha takhibada COVID-19 pandemic lan thingnaningai sarkarna lockdown chatharingai matamsida education minister su niyam khangna mahairoi singna phi lawdunaba lawthokhiba wafamdu ayaba piduna school asida tamliba mahairoi lising maga chani pan henbigi imung manungi mama mapa singna sel gi awaba mayoknariba asigi yengduna tha mari gi tuition fee lawdunabagi phirip asi lawbane school asida oza oiriba miyoi Yankai Taruki, Tagi Talopti Pina Bohonagan and Supos Namakatari. Atopa Marueba Pau Amanamo Anganwadi Center the plastic saying Pedia and social media the Lana Sandoluba Pare. Nasinumit Kranigi Mamang the Kundrapum Kendragi Manungsana, Sinku the Libat Na Aman social media the Anganwadi Center the Angang Sinda, Sana Basing plastic saying when a Pedia Hibana. Lana Tagalobagi Social Welfare Department and Cybercrime gi mating lawduna social media da Tagalubanaha asi fare hari Parabanaha as a Social Welfare Department gi Director na singbada magna social media da Tagalubu wafam adu aran bani haina amuk hana sengdoktuna miyam na khangan gani haibadagi thadokre loinana naha asina Angalwadi Center da plastic sing Social Welfare Department gi maikedi gi pi haibadu aran ba yumpham yaudabni haina maki Facebook account da Social media da thagatuna miyam da paksana khangan kre hari Sigi matangna Social Welfare Department ki Director ngangom utamga pauksi asig wari sanaba matamda phongdora khibadi singkhu da leiba naha asina Angalwadi Center da plastic ki seng pire haiduna social media da lana thagal khibadu department gi maikedi gi khudakta mi yengsang dun aranba pau du singdo hanbadagi lupa kor ani gi sanpham kan bangam hore hari Director na hai Manipura hausi Angalwadi Center lising taramathu gi songa ga tara lei Angalwadi Center sing da pokpadagi sahi taruk phawgi angang lak 3.30 lay maduna center sing asi da social welfare gi maikay digi piriba sing asi tha ahumda quinton lising kunni piriba sing asi angang sing da natana miron bi mama khomjing mi mama na sing bada sing yauri bane piriba sing asi sieloi na pathokpada lupa kor ani romne Social media da lana sandorokpa adudagi akiba pokladuna Angalwadi Center sing run tawriba singna sing du manghanbagi thabak satharamba tarabdi lupa kor ani rongwi senpham aremada mangadoribani adubo department gi maikay digi khudakta social media da aranma wafam sandorokliba miyu adugi mayumda satuna magna plastic ki seng ni haiduna lana sandokliba adu thonglaga saminabdagi plastic ki seng nati haiba tasengna khangma ngamkhi na aduna social media da lana sandokhiba adu sengdoknaba haibada magna yakhidi adubo asengba asumba adu miyamna khanganabagi damakta naha adu cybercrime gi mating lawduna pharaba matungda magna tawriba thaba adu aranbani haiduna social media da thagatuna sengdokpadagi Angalwadi Center sing da department gi mekediga pikiba sing adu kanmangam hobani haikhi Matungna sigumba miyam da lana sakhigadaba amadi mipayo pokhangadaba thabak sing asi kanagumba amatana social media da sandokpidanaba director utamna so appeal tawkhe Atopa yamna marueba paw amasumu dolaidagi songthaba Subhaschandra boycott party masa khangdaba miyoy asida BJP da natana atopa party amatada ticket pifam thokte love Nauria pakhang lakpa kendra praja miyam gi ayaba yauduna MLA famdagi resign tawkhiba haibadi dolaidagi songthajakhiba hanagi MLA Subhaschandra bu kunngamathoi Nauria pakhang lakpa kanbalup Impal West Manipur na boycott tawre hairi ngasi lup asigi General Secretary L Langakpa khumana khuyek piduna press ta thadorok pasor amana hairi badi Nauria pakhang lakpa kendra khusemgi achogba awaba mayok nare haujik lau singubagi kalaba matam asida COVID-19 gi akiba masu lairi masida award apa aki akhangdagi ngakthokpigadra haina Nauria prajana bot piduna ohenkhiba MLA egi pham pamdre pubang ngamdre haiduna kanasu tanaramdana MLA famdagi resign tawthokpa haibasi Nauria gi miyambo apangwa tahanmane haujikti Nauria pakhang lakpa kendra mapu pandaba haibadu ohele khusem gi awaba kya nanghale masi amadana midterm election gi langnari masi amadana masana pamdre haiduna thadokraba phambu hanjil hale ngangnari asumna Nauria kendra asi kangkhong saiba haibadu Subhaschandra na ohele hairi Sairol sinahai Subhaschandra na bot karakpa matamdasu Modi gi web amadi BJP na angamba thona putoktuna mabu bot khalakhiba magna kauthokhi mag BJP gi ticket na kahanba nate haiduna miyam mamangna phongna laukhi
ꯃꯍꯥꯛꯅ BJPꯕꯨ ꯊꯑꯣꯏꯗꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯍꯟꯗꯛ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯦ ꯀꯔꯤꯒꯨꯝꯕ ꯄꯥꯔꯇꯤꯕꯨ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯁꯤ BJPꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯄꯥꯔꯇꯤꯅꯁꯨ ꯆꯪꯖꯐꯝ ꯑꯃꯁꯨꯡ ꯇꯤꯀꯦꯠ ꯄꯤꯐꯝ ꯊꯣꯛꯇꯦ ꯀꯦꯟꯗ꯭ꯔ ꯑꯁꯤꯗ ꯅꯠꯇꯅ ꯏꯔꯩꯕꯥꯛꯀꯤ ꯃꯥꯡꯅꯕ ꯑꯣꯏꯒꯅꯤ ꯅꯥꯎꯔꯤꯌꯥ ꯀꯦꯟꯗ꯭ꯔ ꯑꯁꯤꯕꯨ ꯀꯟꯖꯕ ꯄꯥꯝꯖꯕ ꯃꯤꯌꯥꯝꯅ ꯑꯃꯥꯡꯕ ꯎꯕꯗ ꯗꯣꯂꯥꯏꯗꯒꯤ ꯆꯣꯡꯊꯕ ꯃꯥꯕꯨ ꯕꯣꯏꯀꯣꯠ ꯇꯧꯔꯁꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ NSCN-IM ꯒꯤ ꯅꯣꯡꯃꯩ ꯁꯥꯐꯝ ꯑꯃ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯈꯨꯠꯄꯨ ꯑꯃꯅ ꯊꯨꯒꯥꯏꯈ꯭ꯔꯦ NSCN-IM ꯒꯤ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯅꯤꯌꯝꯒꯤ ꯋꯥꯡꯃꯗ ꯅꯣꯡꯃꯩ ꯁꯥꯐꯝ ꯑꯃ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯈꯨꯠꯄꯨ ꯑꯃꯅ ꯅꯣꯡꯃꯩ ꯀꯌꯥ ꯐꯒꯠꯄ ꯉꯝꯈ꯭ꯔꯦ ꯏꯟꯁꯄꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯁꯥꯝ ꯁꯥꯎꯊꯇꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ NSCN-IM ꯒꯤ ꯃꯤꯑꯣꯏꯅꯤ ꯆꯤꯡꯅꯕ ꯂꯥꯏꯁꯟ ꯑꯄꯣꯛꯄ ꯖꯣꯟ ꯁꯩꯖꯥꯅ ꯅꯣꯡꯃꯩ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯂꯝ ꯀꯌꯥ ꯅꯤꯌꯝꯒꯤ ꯋꯥꯡꯃꯗ ꯌꯣꯟꯊꯣꯛ ꯌꯣꯟꯁꯤꯟ ꯇꯧꯔꯦ ꯍꯥꯏꯕ ꯑꯀꯛꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯁꯣꯝꯁꯥꯏ ꯕꯇꯥꯂꯤꯌꯟꯒꯤ ꯈꯨꯠꯄꯨ ꯑꯃꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯐꯒꯠꯄ ꯉꯝꯈꯤꯕꯅꯤ ꯍꯥꯏꯔꯤ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯑꯗꯨ ꯎꯈ꯭ꯔꯨꯜꯒꯤ ꯂꯨꯡꯒ꯭ꯔꯩꯔꯥ ꯇꯥꯡꯈꯨꯜꯗ ꯆꯠꯊꯕꯗ 9mm ꯒꯤ ꯄꯤꯁꯇꯣꯜ ꯑꯃ .20 ꯒꯤ ꯔꯥꯏꯐꯜ ꯑꯃ ꯑꯃꯗꯤ ꯅꯣꯡꯃꯩ ꯁꯥꯕꯗ ꯆꯪꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯒꯠꯄ ꯉꯝꯈꯤ ꯅꯣꯡꯃꯩ ꯁꯥꯕꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ